Manipur Police linkhatkibagi chamaga kunthrom suba thoram ngasi pangthokkhre. Chief Minister sindoknaba pisinkiba seron adu asengbara aranbara haiba khangba ngamde. Manipur Police linkhatkibagi chamaga kunthrom suba Rising Day gi ningsing thoram ngasi ahanba Manipur Rifles ke parade ground da Work Science and Technology, Forest and Environment and Climate Change amadi Agriculture Minister cheif Bishorjit na athoiba mithunglen oiduna pangthokkhre. Thoram asiga mari lenana paumishingna hangba wahangi pakhum piraduna athoiba mithunglen oikiba Minister Bishorjit na phongdokhibada Prime Minister da MLA tarama panna khujek piduna pisinkiba seron adu sajinabra natraga asengbara haibadu khangde haina phongdokhi loinana asumbara natraga aranbara haibadu mahakna haiba ngamde maduge asum aran adudi Expertsingna haigadabani haina Minister Bishorjit na phongdokhi ngasigi thoram aduda contingent kayana march pasa khibaga loinana Manipur Police ke haithoi singthoiba amadi sarit saragi oiba thoram kaya otkhi thoram aduda Manipur Legislative Assembly ge Speaker DI Setyabarta Minister Dr. S. Ranjan wapham Khasim Basom DI Basanta MLA single loinana state amadi central ge official singna saruk yakhi loinana Manipur Police Department na sahi kuding gi piba DGP trophy for the best police station lising ani kunmari ge ahanba oina Lamphel Police Station Imphal West District ani subamana oina Diribam District amadi Surasanpur Women Police Station Surasanpur District ahum subamana oina Patsoi Police Station Imphal West District amadi Bishnupur Police Station Bishnupur District ta khusinakhi masiga loinana DGP Award for Best Police Officer listing ani kunmari gi oina ahanba mana Women Police Station Bishnupur District ki Sub Inspector L. Sarjubala Devi amadi Ukhrul District ki Women Police Station ki Sub Inspector Basumina Lanthokhi oinana DGP Trophy for Best Battalion gi oina ahanba mana oina ahanba Manipur Battalion Manipur Rifles Imphal ani suba mana oina ani suba battalion Manipur Rifles Imphal amadi Nepal suba battalion Manipur Rifles Laikul Sandel ani da pikhi ahum suba mana na Nepal suba Khabaisoi battalion Indian Reserve Commando Battalion Khabaisoi amadi manga suba battalion Manipur Rifles Zarol da pikhi haiba manasing asida trophy commendation Certificate amadi sel manasing yauri thoram aduda Manipur Police ke statement sing DGP Rajiv Singhana pathokpaga loinana Manipur Police na lauduna lakliba thodang kaya sing adubo thoram aduda tiliba miyamda khangankhi athoiba mithunglengi waron piraduna Minister cheif Bishorjit na police amadi miyamga leinariba mari asi chatsinaba Policing na duty tawbada miyamda kaigadaba thabak tawroidabani haikhi masiga loinana lenga asina inkhalakliba nahasingbu mayai ka basinjaki iyaidagi kalhongnaba paikhalakliba war on drugs ki khongjangda police personnel na lawriba thodang kaya busu thagatpa phongdokhi Chief Minister sindokpagi matangda center lengakta ayiba seron pisinki haiba wapham adugi matangda karimata khangda haina Minister Bishorjit na paumising na hangba wahangi pakhum piraduna phongdokhi